Connaught Place, Evening. Connaught manungi shopping complex ado sen thongna chatlubagi thoibi ware. Brand phauraba mayamgi potchai firol yenglure. Pukningna khoidaba iyaw yawdabadawna sutawi. Shopping pamkhraba mana apamba yawdraba haibasi nungaifam khangdre enjoy tawdre haibani. Madu khangladuna chinglembana hai. Kaino macharu kisi. Hoi, chak salami. Asumna restaurant amada changi. Mapandagi yengbatada adum popular oiba mafamni di khangle. Mi khare chili. Dining service phasana pibagi mami tai. Expensive oiba mafam sumali. Anidu changlaktuna table amada famle. Chanaba haibadi chinglembana hai. Thoibi yausilakte. Ma tumin phamduna le. Hena wabagira. Chanaba ngaina wari tawre. Kemta sulaidre. Sum apamba thengnadre. Uniqlo deso, Jara deso. Chinglemba khitanga I haibagi mawongda makokto nakchep amaromda chep thaduna thoibi de yeng. Thoibi nokthore. Kaino apamba yawdra haibase yadraba. Yarasu. Nangna haibadi khitang unusual oiba. Some nangai ga relationship ta changai se more than 1 year di sukre. Sidang asi sumain shopping chatlaga palm de haibase ahanbani. Aigi so palm bale palm da basule. Ngasi di nangi side amasu discover dawre. Asigi wabo yam chawba amadaw naga hai. Aingonda di chawi. Everything about you is big to me. It matters a lot. Thoibi suklaga chinglemba de yengi. Chinglemba. Hairo. Nang thaina nupi gamta koiraktabro. Kai question no adude. Asi haina chinglemba noi. Thoibi na. Tell me. I'm not joking. Koire. Ado I am happy thoibi. Kai gino khangde. Ngasi di nang na adu ngakpa yam nungai. Thoibi kai gi haibagi mawongda ngakna yengle. Chinglemba nokmi makha tai. You see, it's the first time that you have shown interest in me. Mamang da sigumba wa amta so haikidi nang. Really? Chinglemba hoi haibagi mawongda makok nomi. Matang aduda chanaba puraktuna table da serve tawre. Server do chat khraba matung thoibi na hai. Mamang da khanjiludaba adu erambasi hai. Aduni khanjindabado. Relationship amada pass ki wa khangningsdaba haisa angakpani. Aina nanga ahanba khangnaba matangda adu phaugi. Nanga gi maramda kaisu hangkidi. Hangdrasu yari sidi. That's why I always feel insecure. Karigino. Nungsiradi, nungsiriba midugi maramda khangningbase hauna drive. Nangdi aigi maramda khangningdi. Thoibi noklei. Does the past matter to you in a relationship? It matters thoibi. Past to na nangi aigi future shape tawdoini. Past to na nang kanano ay kanano masak tagdoini. It matters. Ado sa chumi. Asi haina thoibi chanaba aduda mai onsili. Puthorakli bado pizza su yauri. Chumnagi pizza natte roll tawraga sembani. Adudagi Portuguese peri chicken. Penny with vodka. WakhaL. Fork amadi knife adu paikhatlaga pizza hana lami. Piece ama hukpada haubra haibagi mawongda chinglemba yengde. Thoibi makhut khubi thangkale. Ado thoibi nang saugano. Ay nangi pass khangning. Kay matangda. Luina. Nangi waside. Ay sunang daw na normal kid amoy na chawri. Normal life ama hingle. Teenage enjoy tawri. College life da khara up and down daikre. Aduga nanga hose amuk thengnari sini. Kari ko haino. Luina hayo na hairi dudi. I mean, nangi past relationships ki haiba. Past relationships. Hoi. Exam na delayed. Ama ni mo. Koi namta chat kide. Nang na ahan bani. 1 year helak pa. Ay sungay. Kamain tawri no kan bada. Ngakano. Ay na chat han bani. Well, that's true. You are brutally honest. Ay thamoy se nai nang wasi.
Asidani, aina nang nupi imta koiraktabra na hangise. Aingonda obsess oibadawna tawi. Yari lepo. Nungsibabu nangna obsession onthokpa. Nangbu mi imta thamoi sengna nungsiraktabra. Thoibi khadang mettuna Chinglembada yengi aduga khumi. Nungsire. Yamna sathina. Wow. Who is that? Not you. Chinglemba thabak pairaga chair aduda nga thaki. Thamoi yamna narabagi mawongda acting tawi. Thoibi yengningde haibagi mawongda sugale. Chinglemba chair da nga tharambadagi gyan tana niyom chumna amuk phamlaga haire. Aise nanga koinarira natraga tinarira khanglaktaba matang yawi. Kai khetnage aniduda. Khetnai. Haima. Masi nupise kainomni. Thaina mi amana aingonda haike. Koinabada tinabasu yaurabane haidana. Adu yaurakanda relationship ta smooth oi kuina chatli sumaina. Kamaina. Koinaba khak oibase aikhoigi good side to adu khak utnaba hone. Ugly side to the lochili. Aduna side amakhak utpase fully understand dawnaba wali. But in friendship, it's different, as you know. Luna tinarabadi aphaba phataba loina khangni. Fakeness yawnadi. Aduna ai kanano ma kanano khanglaga loinabanina relationship to strong oi haiba. Yam philosophical oi. Icham chamba wanida. Wari makha chathai friendship ka relationship ka gi matangda. Chinglembana haiba chumi. Thoibina ma loinabasi best friend amadawna loinai. Nongmata ikaiba kezaba ikoi koibagi mawong amatta utpa thengnadre. Hek haurakpadagini ngangning bangang mage apamba tawi. Research scholar oirakpa ahanba chahida thengnakhibani. Nancy na mabani bu khangnahankibani. Matamdudagi hauzik phau ahongba leite. Thoibi matamduda loinakhibaga hauzik kachap adu manabadawna tawri. Chinglemba ma khangi mana thoibi bu khanbasi thoibi na magi khanbaga manade yamna khetnakhre. Adubu asimadi thazai mana hotnari khai panthong yogani haiba. Chumsu chumi thoibi mangonda kaidaba midade ma aranba tawba ngamdabani. Restaurant adudagi thoklaaga movie amamuk yengmine last soni. Hall manungdo mi itak tai. Thoibi di film aduda lupkhiduna karisu changde. Nagiyata kari tawri haiba. Hanadagi so film da hena interest lerai. Mana yengdaba film amata leitrabagumbani. Critic amadawna nainaba sukali. Yamna pamjai. Chinglemba famlambadagi makok non tharaktuna thoibigi lengbanda nga thai aduga mamit uishili. Asumna movie adu loiba phawba lei. Holdagi thoklakpadadi ahing pung ama makhai tari. Lambi nakal aduda leptuna overcape ama kaunaba kanna hotnai. Kuina ngainadi minute manga muki matungda satlai. Makhoigi leifam adu phau chatpada matam khara changi. Pung ani makhai taramdaida yawi. Ingbana sumai mit pangba ngamdaba haidu oire. Thoibigi leifamduda ani makkumlaba matung. Thoibia, nungsungan dore ayingbasida ay khongna mukchat ko hairo. Ngasai na kipdagi kumtrikanda hairadi ngangnaraga thelalamba yabado. Sorry, wari nungairi kanda bhab oihodabaniba. Sofada tumba ngamgadra? Ngamni, if you provide me a heater. Lao. Asi haina Chinglemba bu changhale. Apartment manung yobaga heater thai. Room dagi comforter amane blanket athaba amane puthoraaga sofa duda thami. Hayeng anta chatluko uncle ga laksiladi pharak yam tanani. Kaino lakan bro jikanse. Ayuk nganta lai. Vacation manung se park ta badminton kanna sanari. Yahu thengadi alarm thamo natraga tumurano mitsingaga leiru. Ado phari ai changagi wari. Good night. Good night. Thoibi changkhibaga Chinglemba sofa duda tingthoktuna hippi. Makhong adu chandabagum tawi. Aduna konsinduna thami. Mathanta momonnoi. Ngasidi mana ngamle haibagi mawongda. Warabanina tumthana khiba khanghode. Thoibi so phamung changbaga tumbana hale. Next morning, ayuk pung 8 makhaini. Thengna nongan ba mafam oibana
Winter-dadi pung 6:30 phauba mammi. 8 tarakpada khara nganthorакpa hawi. Nungsadi yamna thengna thoi. Pung 10:13 swaida. Numit masak suu udaba numit su yauribani. Jiten badminton bag aduma yalaga Purnaga lambida lakmine. Chatna jogging su amuk tawi masa sagatnabani. Purna su jacket athaba amane jogger ama aduga sports shoes happy. Deep blue color gi cape ama su uppi. Masu makutta badminton bag ama yanduna chatli. Jiten na hai. Ngasidi world class tournament ama tawba tare. Purna noi. Lejil gu yam thai. Lejil marakta hekta yethatladawni. Adubu oja mina tumba nungairakanda hudokpa haisi papni. Hakchang phanabani ne ibungo. Evening walk tawbusu kani. But waking up early and exercising is better. Right. Ichanupi sune haugatning tripot. Aina namdana haudoklaga purini. Haurakpadadi yaramdi. Hujikti mana hana haugatuna aibu ngairaga leirame. Asi haina Jiten phone lau thoktuna thoibida call tawi. Paikhatlakte. Ani ahumrak tawi. Pishum sukladuna hai. Haugatri bazalani masibo. Paikhatpa farak taba oirambasu yaida oja. Yodi yoksile enese. Ngahak ngairasi. Nupa anidu thoibi hoigi building gate mamangda leptuna ngaihakle. Minat 10 muk susilakpadudadi ahaldu ngai ngamdre. Apartment ta kakhatuna kaururase haina kakhatki. Purna ngaihak ningjing mangjing. Adubu Jiten na kaubaduda tabli tungda inare. Thong mapa yaubaga calling bell king. Ahumrak marirak king bada pakna hanglakte. Jiten masado kitang pakhatpadaw na taw. Ana ayek yauraba zatla haibagi WakhaLda. Purna ahaldugi mawongdu uraduna tungda leirambadagi changsilai. Aduga calling bell du king dabi thong aduda makhutna oina thilli makhol thokna. Matang adudadi hanglakle. Thoibi tumba kaibagi mamit anido phazana pangdre. Masado tarang amada manglibagum tauna hanglakpani. Jiten changsilake tawbaga Purna na hana urai living room da chinglemba tumlibado. Khudlai thuna Jiten mamangda thachili. Makhut namana thongjin aduda khanjin boy kaiboy tauna thamkre. Tungda Jiten ingak na leiringai. Purna thoibida mamin ingit tawi. Aduga hai. Huzikta hugaliro. Yamna thuna thokliba ngaktani. Purnagi ingit aduda thoibi gyan khanglak-laktuna thongdu prap ngasili. Thong marumdai haire. Ai thoklage ngairamo. Jiten thongduda yengi. Haima. Karino ne he? Mapanda ngayu hairirama-gise. Uhiramale oja. Kari tawragena pakhatlurine. Mashi angangsidi. Oza makhada ngairese. Phare. Thongduda onsinduna muk hairami. Hai, kuirakanu koija. Makhada leiramage. Anidu makhada kumkre. Chinglembasu thong thenba makholduga mi wari sanabagi makholduga da haugale. Thoibi changsilaktuna paini yengle. Adubu sauna wadi nganglakte. Tapna haire. Ai thokrage. Nang minute mangamuk leiraga chalo. Ai thokraba mato. Thong phasan lolamuko. Professor Jiten lojikido. Chinglemba pakhatna solai. Thoibina. Hoi. Makhada ngailer. Ai loisiloki. Asi haina thoibi washroom da prap changi. Brush yam thuna tawraga mamai ta thoi. Hobi amuk dress up tawraga jogger amaga hoodie amaga setli. Chenthoraktuna surek tagi running shoes to tongsili. Chinglemba da chatle hairamlaga makhada kumlakle. Jitena chairei. Ngasi oja Purna yawba numitsida mathong chade deja. Sorry uncle, ngarang yam thengna tumuri. Phare, law. Ahumdu park lomda lai, leichildi adum thai. Park da ahal kharaga amuk thengne. Adwaida leiba maitei ngaktani. Ani partner semduna sane. Thoibiga Purnaga team ama oihali. Ahal singduna hai. Ngasidi young blood ka, old blood ka gi warni. Ha, naha ani nay thekpa tare do. Mayamdu wa noi. Adum na sanamine. Ahal singdo masayam na active oi. Healthy oi bagi mami shutai.
Makoina hena wathi ngangne maya higatpasu heli thoibi waraduna sanaba ngaihak lepi park ki bench aduda changsilaktuna phami mangda khara chathoklaga purna ahal khaiduga sanaribadu yeng phibam murti charaba mana adumna sanaba ubadu yengba nungai ahal singduna ngangba wada amuk sunokli rasi leina nokpa magi minokto ngasi magi apartment ki thongjinda thengnakhriba mawongdo amuk ningsingle thoibi shor phuina amuktang hontoi mangonda mikup aduda fauriba feel adu karino khangde ikaibagira natraga thawai nungai tabagira iyan yan sinnabago purnana karisu haira oima khangi karisu khalam loi haibasu khangi adubu karigino thamoida ilumlum thaba nungai taba ihul ama sagat dakliba mamangai phaukiba nungsibadu hojiksu leiribra ma move on tawba ngamdrabra karigumba masi oiba tarabadi thamoi madi yamna wagadawri ma khakta natana relationship asida yauriba mi su wahangadawri asuk yamna lugadawba fibam amadadi jangsinningde aduna sagalakliba ihul adu WakhaL adu thugaiba tai ma asigumba khanba yaba natte purnagi maramda ma mamangi nungshiba adu khakna apenba oiba pami anawba ihul amagidi sem saba ngamkhiroi mayol chonghanba pamje maramde ma khangi ahoba ihul ama maning makha tamhallubada phajadabadagi phajadaba ngakta oirakani haiba ma khangi pumnamaksi purna su khangbra khangbadawna tawi wari saraba su pakna mangonda yenglakte aigi maramda karishu khalakanu haibagi pal ama khagatlakpago ahal khaina sanaba loibaga anakpa hotel amada changduna breakfast tawi Jiten na hai handaki year end party sidi aina special dish ama hapkani kari oigadoino ni ojai bungo aisu isu nupagi program ama hapkadoribani moi hojikan gi dance aduro ai khrabazani Michael Jackson gi ngamthangni ne mayam wa noi amana haire ija nupi music ta master tawbido magi solo performance ama su hapkani kari khongadoriba Mozart ki phazaraba classical piece adudagi Beethoven gi sonata laikre makhal macha masu puthokna duna thagat nei pongna wangang ne chauthok charibani masuna asi hai machana asi ngami haidana ngangnaraga tumen cha thakjariba purna da onsile ozadi karam kandi yum kai panbige khaliba purna noi nokshinna banadi yaroida oja chahi matang jare ne amana haire hai priyo nangi na janu pidu pishin khrodana yare chap char imang nupa khudang ta soknasi priyo ga purna ga handshake tawne mayam do kanna noi priyo ma khud sokna haire WhatsApp number pukhragera Jitena thabak yam thuida Jiten si khara chai khangi adubu Jiten hai su hai bani nangi na janupi siga ibungo ga su phanadum chanari ha chahi kaya khene ibungo ekhoi thoibiga purna ga amuk lamba semga dawbagi tawrakpaduda purna tingak yengba horakle thoibi su cha thaklambadu khangha hai chahi gi matang do purna khangde haibagi mawongda makok nomi Jiten nokladuna haire imak nupa oibadi pambani ado ai ijanupi di boyfriend leire ihe pharese priyo nang makha chathawro mayam do amuk noi hotel adudagi thoklakpaga mahai makhoi gi leifamda hanarakle lambida Jiten na thoibida kanna haire thengna tumganu nasa sokani nganta hogatlu asina chingba magi leifamdu yobaga leihoro haidana thanamle thoibi gate maya duda fana kuina leptuna leihowi nupa anido fana lapkhra phawba mama thwai inung nungaite adumna minutes manga mok gate aduda leplaba matung purna hoina chatkhriba maikaida lai Jiten ga purna ga lambi tonga lamani haina khalaba matungdani chatlambadagi kanna chenba hore
Leichel tharaba marak aduda lapna tungdagi Purnabu ui mami sami oina hena nakna chensili aduga kawi Purna chatlambadagi onthore Kedore ai wa ma haiba kaw hore chelakpagi sor thabe holi Purna karino haibagi mawongda makha tarakpa ngaiduna le thoibi matin yo tharaduna makha tai Thank you ai uncle gi mamangda phasada ma ugadobadagi nangna kanbibagi adugira haidrasu yare ne adudi aduga amasu Chinglemba do chumna sofa da tumbani ngarang halakpa thengbagi Purna marak thatlai Thoibi explain tawganu nangi apambani nangi life ni nang adult amani nangna comfortable oiba mawongda hingu aingonda explain tawbagi mathau tadi aiga nanga karishu nate aduga aina nangonda question tawbagi right su leite aina chingnaramgani khalaga adumaina explain cha taw aigidamakta karishu khalunu just stay happy Thoibi Purna da munna yengi Purna so wadu haiba loibaga ngaihak tumin lepe Thoibi na kemta khumlaktrabaduda tapna hairai ngasido aiga oja jitin ga lakmina hoba yam phare yamna pharabani aingonda nongai taba masagatuna leire masi kaigino khangde nangonda haidoklaga phani khanbagini Kishu kaide Thanks for hearing me out Purna tumin lei makha taba wa kari haini khangdraduna khutomadu tasinaduna khangi asum leptuna leirabadi hena awkward oiraklani khangleduna mai lei thoklaga chatpa howi leptuna lei horiba thoibida kari so hairamdre chatlage so hairamdre lei horo so hairamdre thoibi Purnana adumna chatkhibada mamit jejet uishinduna tumin lephawi ayingba ayuk aduda numitna atiyada lotlingai ningthamgi leichilna maikai sinba thongna kuplingai